खक्तमक सिजिन्ननबनी आधार लाना सिजिन्नबगी मतंगदा सेंटर स्टेट सिंगदगी रिपोर्ट कौखरे Chahi ahumgi matungda state cabinet na panchayat election chahi asiga October amada pangthoknaba warrant lawkhre. June kun Manipur state na host oiduna Miss Universe state pageant contestant kun nasar kyadna pangthoknadani. Security forces in Churachandpur district of Miyoi Maridagi, Lupakoti Amarogi, brown sugar pagat pangamkre. Amadi, Nagakhanja Tarug Hatkiba Mari Lainaba Dabi Singi Matanga, UN Sina Deputy CM Loshi Dikoyang, Naga MLA Singa Warisana Kre. Kurumzari, ISCOM News Mining Tabiri Bakwai Pum Namapu, Nishita Iring Bamna, Taram Nokchiri, Jose Pungzasi Go Pau, Miam the Sandon Pizari. Legal provisions sing later Basu, Aadhaar card sing asi, citizenship proof Taunaba, domicile residential address, Amashung, date of birth proof Taubada, Lana Seasonary Haiba, Tarakiba, petition Amagi. Hearing Chathabada, Supreme Court Nangasi, Center Amasung State Singdagi, Pakumpirak Naba, Directive Pikre. Supreme Court ki Chief Justice Surya Khan Amasung, Justice B. Mohanagi, Vensasina Hiramasiga, Marilaina Advocate Ashwini Kumar Upadhyana. File Tarakiba plea Sigi Matung in a Center Amasung State Singda notice issue Taukibani Heidi. Advocate Ashwini Kumar Upadhyana, Apex Court Asida Tarakiba petition under the Center's State Government Sing Amashung Election Commission of India Singna Aadhaar card asi subnatagi identity proof tawbagi damaktani citizenship domicile residential address natraga date of birth proof tawna banate haina direction PBU haina file tawrakibani hairi. Advocate Aswani Dubegi Kuthangda file tawrakiba plea asina Aadhaar card na residence of date of birth voter registration application form proof Taubada Sizinaba Haivasi Aadhaar Act ki provisions in Representation of the People Act 1950 Amasung Constitution ki Article 14 na piniba provisions gi tayo na bani haina wakalaki. Aadhaar Act 2016 ki Section 9 na Aadhaar asi citizenship natraga domicile proof oina sizinaba yaroi haina mayek seng na palli. Masigi mathakta Unique Identification Authority of India na 2023 ki August Kuni Thuida Tokiba official notification amagi matung ina Aadhaar asi subnatagi identity proof tawnabani citizenship address amashung date of birth proof tawbada sizinaba yade haina phongdokiba laikre. Petition asina Court asida thamkibada Aadhaar sizinabagi provisions sing asi leirabasu housing written oina Aadhaar asi school admission sing property transaction sing birth certificate sing ration card sing driving license amasung voter registration tawbas sing da sizinari. Asigumba thawong sing asina illegal immigrants sing amadi ain kaina changsilakiba infiltrators sing na India gi electoral roll sing da yauna bahotnabada line thokali hairi. Petitioner asina makataraduna Housing Zathariba electoral verification sing asida form 6 men bada Aadhaar sizinariba maram chaba documents sing paidaba singna electorate database cha yauhan bagumbani haiki. Hiramasiga mari lainina achumba reform sing paikhatuna electoral verification framework sing leihanna pagidamag retired Supreme Court ki judge cyber security expert sing amashung forensic specialist sing yauba high-powered monitoring committee ama semtena chathariba processing yengsenduna safeguard oiba recommendation tawhanba tangai fade haina submission tawki.
Petitioner ki submission sing asi kupna taraba matung Supreme Court ki bench asina Center amasung state government ki mari leinaba authorities singda notice issue tawduna response piraknaba khanghan khre hairi. Ngarang Chief Minister Secretariat ki Cabinet Holder Chief Minister Yumnam Khemchan Singna chair lauduna pangthokiba Cabinet mifamna state asigi matam sangna pangthoktana lakiba panchayat election chahi asigi October amada pangthoknaba warep laukhre haina officials gi source amana phongdorakli. Ngarang Cabinet na laukiba warep asigi matung ina Rural Development and Panchayati Raj RDNPR Commissioner Suman Singna Pangthok kadawriba election asigi official oiba notification thoktuna election asigi schedule sing lauthokre haidi. Notification asigi matung ina election asigi formal oina election notification chahi asigi kun mathoida thokani. Nomination paper pisin bagi aroiba matam August kun nipanda oigani. August kun mapanda nomination paper sing scrutiny tawgani. September ama fawbugi manungda nomination paper sing withdraw tawba yagani haidi. Election asigi polling October amada pangthokani aduga darkar oirabadi repolling October mga fawbugi manungda pangthokani aduga October nipanda vote masing thiba hawgani haidi. State asigi Tampaki district mga Imphal West, Imphal East, Thoubal, Kakching amasung Bisnupur district singda Manipur Panchayati Raj Act 1994 ki matung ina Gram Panchayat amasung Jila Parishad haiduna two-tier structure da Panchayati Raj Institution PRI ki makada function tawduna lakhibani. Hanagi Panchayat singi matam asi ingkumza lisingani ka kuni thoida loikhibani. Masigi matum tarakpada Panchayat ki 6th general election asi ingkumza lisingani ka kunhumdoi gi June thada pangthokna bahotnaki. Adubu state asigi law and order ki fibam na maram oiraga election asi pangthokpa ngamdana lakhibani. Maram oiraga la governance asi administrative committee singna matam gi oina yengsinduna lakhibani. Amaramda Manipur High Court ki directive matung ina state cabinet na chahi asigi February thada state asigi oina athubada panchayat election pangthoknaba warep laukiba leikrabani. Ngarang phamkiba cabinet mifam maduda fire service ki tongan ba posting launaba ki pangthokhiba recruitment processing ge result lauthoknaba Manipur Electricity Regulatory Commission MNERC interim rules sing adopt tawba amadi Chaukan Thaurang amasung administrative singa mari leinaba agenda sing puthoktuna ayaba pikre hairi. Official gi source ki matung inna cabinet mifam aduna RDNPR department na proposed rakhiba Biksit Bharat Guarantee for Rozgar and Azivika Mission Gramin Vihibi Gram G scheme Manipur gi notification thokna ba approval pikre hairi. Cabinet mifam asina Manipur Fire Service ki fireman humfu mga driver nipu nitoy mechanic ahum fitter ama sweeper tarama thoy amasung LDC ama punna post chamaga kunitoy lawnabagi recruitment result haidokna ba ayaba pikre hairi. Power sector gi oina interim basis ta Manipur amasung Mizoram gi Joint Electricity Regulatory Commission na frame tawba rule ani adopt tawbada ayaba pikhi. Hariba rule ani adudi constitution and the manner of application of the fund and the form and time for preparation of budget Rules 2014 amasung the JERC for Manipur and Mizoram form of annual statement of accounts and record Rule 2014 singni. Cabinet ki atopa warep amada Fire Service Department ki hangduna lairiba tongan ba posting mention bedasu ayaba pikibaga loinana Jenims ki director amasung medical superintendent ki service rules ki makada eligibility amasung qualification ki one time relaxation pi bedasu ayaba piki. Miss Universe Manipur 2026 asi tha asigi kunmathoida Imphal gi Chandrakriti Auditorium Village compound da pangthokadauri. Contest asida state asigi mafam kayadi ki contestant kun singna national stage competition asida sarugya handuda Manipur gi mihut masak hangdoknaba pandam thamli. Hiram asiga mari leinaba pangthokhiba press conference amada tharamasi lauthokladuna Miss Universe Manipur State Director amasung maming leiraba fashion designer Robert Narim na hai. Peasant asida mai paglaba miyoy aduna malem gi oina sakhanglaba Miss Universe competition gi official selection platform oiriba Miss Universe India 2026 ta sarugyabagi gateway oina leiribani. Naurem na makha taraduna peasant asina Manipur gi naha oiribi nupi macha singri damak khudong chaba kaya semgat na mahotnari amasung makhoida leibag asigi makok thongba beauty and leadership ki platform singi manungda chaliba asida exposure bina bahotnari.
Competition asigi pak charba pandam sing Fongdokladuna mahakna hai Miss Universe platform asina leptana women's empowerment yokhatli amasung saruk yariba singbo artha leiba khunai oiba tharam singi damak luchingba advocate amasung ambassador oinaba thoglaknaba pukning thogatli Meeting asigi sarugama oina Miss Universe Manipurna Manipur AIDS Control Society amasung for better kanglai paka khutsamnaduna awareness amasung community engagement ki thorang sing paikhatnaba partnership tawkhre Masigi manungda lamtu sengdokpagi thoram sing uchara thabagi thabak thoram sing amasung HIV AIDS awareness amadi akoibagi phibam gi Thaudangda mideng thamba campaign sing yauri Tharamasi Mumbai dagi hanagi model Sital Sarmana lamzingani amasung choreograph tawgani aduga contestant singi grooming session asi hanagi Miss Universe India 2014 gi Noyonita Lotna pangthokani Tharamasida Miss Universe India 2025 ki Manika Bishwakarna amasung National Director of Operation Amjad Khan su saruk yagani amasung judge tawgani Narim na hai khongthang asina Manipur dagi thoklakliba talent ki matik chaba platform ama pinaba amasung saruk yariba sing national amasung international gi thakta sakhangba phangnabada mateng pangnaba pandam thamli Miss Universe Manipur 2026 asi Krishna Diamonds and Jewelry thangwai ban amasung PCTC na co-power tawri Manipur Police amasung Central Security Forces singi apunba team singna Churachandpur district ki tongan ba mafam singda chathakiba anti narcotic drive singda drug traffic mari phabangam khibaga loinana miyoi singadudagi lupa koti amarom oigadaba brown sugar sing fagat pangam khre hairi Police ki paugi matung inahai Churachandpur Police Station ki manung chenba Tongdam area da district police amasung Central Security Forces singna chathakiba anti narcotic operation da miyoi ahumna sapon ke Humfu tareta haptuna puramba brown sugar chatruka humfu tara fagat pangam khre hairi brown sugar ka konana faraba miyoi singadudi Churachandpur district ki thingkang pai khuldagi ginjau chahi kuntraga mapan amasung singat khuldagi pauja thang chahi nifuga manga amasung hiang tam khuldagi kailun mang chahi kuntra singni hairi Security forces in the drugs singa konana faraba miyoi singa sida ahanba oina chathakiba wahang pahongi matung ina district asigi headquarter Vengdagi Maruti Alto car registration number WB 1968906 da tongduna lakpa tongkhoshai haukim chahini fugamari Molnoi Palel Technopol district hauzikna Delhi Dilland 5 village Churachandpur da leiba miyoi asi phabangam khibaga loinana mahakna sapon ke humfu tara tareta haptuna purakpa brown sugar gram chatruka marifu fagat pangam khi hairi Security forces in the fagalaba brown sugar singasi international market ta lupa koti amarom oigani hairi Drugs in the Konana Paraba, Miyoi Singh, Churachandpur Police Narcotic Drugs and Psychotropic Substances Amendment Act 2023 ki provisions singi matung ina case register tawduna makhatana thizinba haukre hairi. Amaramda Manipur Police ki team amana Imphal West District ki Wangoi Police Station ki manung chenba area sing the chathak drive amada Kenvier Janiganifu Pagat Kibagaloinana Pagalaba Kenvier Singh Hiang Thang the Leba Excise Station the Kusina Kre Hairi. Kuki militant singna phazandun thamlaba matung tamthina hatok laga thamlaba konsa khogi pastor ani yauna liangmai naga khunja taruki mihat kamari leinana thoglakliba pandamda pamdaba thodok sing amadi hangalakliba kuki amasung naga singi marakta ukhatnaba thoglakliba amadi mihat sigamari leinana UNC masung naga body singna government ta taliba dabi singi matangda ngarang deputy chief minister Loshidi Khona luchingduna naga MLA sing kumosha Ramuiba Kashim Washum Leishio Kaising Awangbong Nirmai Amasung
Janghemlung Panmei Singna Senapati de Leba United Naga Council UNC office to Laktuna Council asigi thomi singuna duna warisana kre hairi Senapati district leba UNC gi office ta pangtokhiba mifamadu ngarang ayupung taradagi hauki mifamadu da UNC gi delegate singamasung naga legislators singi marakta kuki amasung naga gi marakta hengalakli ba umkhatnaba asina maram oiraga thengnari ba khudong chada bisingi matangda kupna khana khi hairi mifamasa mari leinana deputy chief minister Loshi Dikhona pangmising da phongdokhibada naga legislators singasina UNC na naga khunjataru kuki militants singna phajanduna thamluraba matung tamthina hatoklaga hundoklamba thagdogasa mari leinana government of Manipur da tawriba dabi sing adugi matangda issue sing resolve tawnaba khanaba lakhibani haiki mahakna makha taraduna hai makhoi government asi represent tawduna lakpani aduga UNC gi delegate singa unaduna solution purakna bagi damak warisana khi amadi leikidaba singa sigi aroiba mathau mangam pangthokna bagi matangda su khana khi haiki Mahakna hai UNC na state government da ultimatum piduna leikhidraba naga khunja taruki hakjang singasi taliba dabi sing phangdriba phawba laukhiroi hairi haina mahakna phongdokhi amaramda United Naga Council UNC na Naga Council naga khunja taruk hatkhiba sigamari leinana state government da maru oina kuki militant group singa sign tawnariba suspension of operation su abrogation tawba mamang thame tarahumdoi da leilon bai faida konsa khulyang mai naga khul gi pastor ani yauna naga khunjatara nipan phabada chenaba masigi matung tarakpada phajanduna thamkiba naga khunjatara ghatpada chenaba amasung numina dumaktada jawzangtek area da wilsal thanga chiru mihatta chenaba kuki militant group kuki national front president KNFP Kedar Singh khudakta phadana prosecution tawba me tara humdoida naga khunjatara nipan phabada chenaba leilon bai fai khulgi chip lalboy bai fai amadi khulesagi khunja sing phadana prosecution tawba kuki national front president KNFP terrorist organization ni haina lauthokpa amadi kuki national front president KNFP president tangboy kipgen gi loinabi asi deputy chief minister nemcha kipgen oiba maramna Riba violence sagdoga sigamari leinana nemcha kipgen mahak na pariba hauziki phama sidagi lauthokpa hariba dabi singasini ngarang state government ki representative sing amashung UNC ki delegate singa unaduna warisana ki basana hauzik leiriba issue singasigi anoba mayon ama uba phanglaba yai hairi Thasi ki tara manga ningthaukaban numita Naga Women Union NWU Manipur na Naga civilian taru phazan khiba amashung Mihar Mipun gi thaudogadugi matangda michang mikhai naidana amasung yamna thuna thizinaba haizari karigumba soglaba singna justice pangdrabadi yamna kanba khongjang jangsan gani haina phongdokhibaga loinana NWU president Prishila Thuimaina paumi singda phongdokhibada naga khunja taruki hakchangi kayat sing makak kaktana thamlamba thawong adu yaningdaba phongdokhi phangkhiba miyoi sing adugi hakchangi kayat sing matat kakthalaba matung phangkhibani haina mahakna phongdokli Hakchang Singadu Hauzik Jawaharlal Nehru Institute of Medical Science Janimski Mortuary da Thamli Hariba Miyoi Singasi Megi Tara Humdoida Kuki militant Singna Pakrama Matung Tamthina Hatkimani Haina Pagdamki Kangpopi district ki manung chenba leilon bai fai khulamasung koncha khulyang mai khulgi manakta nomai kapna bagi thawdok ama thokibadagi Imphal da leba Regional Institute of Medical Science RIMS da asokba kuki miyoi ahum admission tawkibadu thumaina yamna kana yaningda ba phongdokhi mahakna hai RIMS da asok apan nanglabasing layingbana pukhatlakhiba asina mafam adugi miyamda tension thokale amasung masibu thawong asi yaning de haina phongdokhibaga loinana asok apan nanglabasing adu leimakhong army camp hospital da pukhatpa yai haina wafam thamki Thawdogasi manung mapan naidana investigation tawnabagi damak NWU president na National Investigation Agency NIA da thajanabagi damak thabagasi laukhatnaba amashung achan mirai naidaba investigation ama pangthoknaba haiki press briefing aduda mahakna hai karigumba investigation agency asi maning tamba amasung mapung phana leirabadi miyamna thawong asida thajaba thamgani Local investigators singda inquiry asigi progress singi damak authorities singa pau phauna naba chungdani haiki mahakna hai malim sinba thungna leiriba naga furup sing mikap thokle aduga karigumba justice pi da batarabadi union asina tongan ba akan ba khongjang kaya changsilagani hauzuk leiriba fibam asi heina sokchan haliba si hanagi apha apun gi thaudok singa Thengthaba natraga matik chaba action laukhatkidaba aduna maram oikibani hairaduna government ke
एजेंट सिंगना वारेप लौदना थबक पाइखटपा ngamdabani haina phongdokhi mahakna hai mari leinaba authority singna hauzik phawa investigation asigi matangda akupa update miyamda phongdokhidri amadi hiram asida chenari bamiyoi singi maming matha amata haidri Manipur ki security force sing amashung civil administration singna khudakta wafam kaya phongdokpa ngamkhide Mihar Mipun ki thokdok sing state asida matam sangna chatharaklaba ethnic tension ki marakta thokibani Mafam aduda matam ki oina community sing ki marakta hingsa ki chaitheng sing asi paksana lanthengnari Human rights groups sing amasung community ki luchingba singna asigumba thokdok sing asigi matangda athuba mayek sengba investigation taunaba hanjin haiduna amasung makatana hingsa thingnanaba lenga ki pukning chingsinki Manipur Police amasung Central Security Forces singna state asigi ching amasung tampaki mafam singda violence over thodok sing thokpa thingnaba amadi law and order ngaknabagidamag lepa leitana chatharakpa counter insurgency operation singda aina thingraba lalholup sing kedar mari fagat pangam khre hairi Police ki pauna hai security ki team amana aina thingraba lalholup RPF PLA gi self-styled private ni haiba thodam Roshan Maitei alias Pibaral Jahikun Gamathoi Sawombung Maniya School Imphal East District Hari Bamiyo SC Mahaki Mayumdagi Phabangam Kre Hari Makatana Security Forces in the Bishnupur District in Ngai Khonau Naka checkpoint da Jadakibich operation amada aina thinkable lalholum RPF PLA gi kedar ni haiba Moirangthem Naresh Singh alias Thongamba alias Chingsang Jahikuntra Tuibong Farm Mamang Churachandpur Hausakna Project Mayai Lekai Bishnupur District Labor Mio Asi Mahakna Tongduna Lakpa Bajaj Pulsar motorcycle registration number MN01AB2102 Galoinana Phabangam Kre Hairi Amaram the security forces na aina thinkrabal alhalub UNLFP gi kedar ni haiba active kedar ni haiba khumukcham Syam Sundar Singh chahi yankai gamari Chingamathak na mairakpam Lekai Imphal West District asi phabangam khibaga loinena mangondagi magazine ga loinena 9mm pistol ama phagat pangam khi hairi Imphal East District ki Yaripok Police Station ki manung chenba Yaripok Lamphai crossing da security forces na ainet thinkrabal alhalub NRFM gi active kedar ni haiba ningthausam Prem Kumar Singh alias Punsirol alias Ibungo chahi kuntra ga manga kaibul mayai lekai Bishnupur District hairi mamiyo asi phabangam kre hairi Manipur Kaiba Haibasi Lamdamasigi Kundaminariba Kanglu Furu Kuding Maki Achoba Mangzaba Mani Maramaduna Manipur Kaidanaba Ekoi Kuding Magna Honaba Matautai Haina Kaisamtong ACG MLA Nishikan Sapamna Fongdokre MLA Local Area Development Fundagi Handak Nongna Samson Sazinba Loiraba Kwakaitel Akam Lekai Community Hall Ngasi Sangaduna Miyam the Kutsinat Kiba Tharamaduda Atoiba Mitungan Warol Piraduna Wafam Asi Mahakna Fongdokibani Hariba Kwakaitel Akam Lekai Singlupna Sinduna Ngasi Lekai Asida Pangthokiba Thoram Aduga Mari Lenana Kaisamthong ACG MLA Nishikan Sapam Nahai Manipurda Kundaminari Bafurum Kuntra Mari Asi Manipuri Ngaktani Amadi Kundaminari Bafurum Kuding Makna Manipur Kaidana Bahotna Bahaibasi Yamna Mak Mathautai Maru Oina Manipur Kai Bahaibasi Landa Masida Kundaminari Bakanglup Furum Kuding Maki Mangzaba Amani Maramaduna Ekoina Yariba Makai Leminariba Furup Singasi Amata Oina Punshinba Amadi Lamdamasigi Law and Order Ningtina Ngak Sendana Tamba Haibasi Yamna Tangai Fade Housing Lamdamasida Ladiba issue Singasi Irang Amata Tokandana Yamna Systematic Oiba Maongda Lushin Bayaba Ngaktani Loinana Kundaminari Bakanglo Furu Kuding Magna Manipur Kaidana Ba Punna Hona Minasi Maru Oina Inkumza Lisinganika Kunhumdo Yi Megi Ahumdagi Toglakiba Irang Asina Maram Oidaga Chahi Khara Chakwan Taurangi Tabak Tauram Singh Mapung Fana Pangtok Pangam Kide Adubunga City Chief Minister Yunam Kamchana Luchingba Anova Lengak Asina Lambi Thong Sembana Chingba Yaifa Taurangi Tabak Singh Angamba Thakta Paikhalakliba Hairiba Tabak Thoram Singasi Paikhatpa Haurakpa Haibasi Apaba Kudam Amani Loinana Kaisamthong ACG Manungda Leiriba Lambi Singyauna Lanai Imung Singi Khongthang Yauna Koilas Thaba Haibasi Mahaki Pandam Ama Oiribani Hairiba Tabagasi Mahaki Maikedagi Mapung Fana Pangthoknaba Angamba Thakta Hotnagani Hainasu Mahakna Fongdokhi Nasigi Thoram Maduda Kaisamthong ACG MLA Nishikan Sapam Nauria Pakang Lakpagi Hanagi MLA RK Anan Amadi Kwakaitel Akam Lekai Singlup ki President Namairakpam Khele Nachungbana President Member Oina Sarugyakhi
Deputy Chief Minister Losi Dikhona Senapati District ki oina solid waste sing ningthina mafam chaba mafam singda thamnabagi pandamda solid waste management ke gari sing Senapati District headquarter da leiba Autonomous District Council ADC dagi lamthakhiba gari sing adu 4th State Finance Commission SFC gi grant sing dagi leibani 15 Finance Commission ki oina solid waste management taunabagi damag puna lupa koti aniga dasming mapan gasino kaithakhribani hairi Senapati District ki oina solid waste management taubara sizinabagi damag anauba tipper taru dumper ani laikhibani gari sing asina Senapati dagi karong faubada leiba tadubi amasung makre padai area mau inu choro area amasung purul amadi oinamgi model village area singda amod akai hondok honjin taubara sizinagani hairi Panbayavadi 15 Finance Commission ki makhada Senapati District ki oina solid waste management taunabagi damag ADC Senapati na anauba thabak thoram sing paikhatuna lakli paikhatliba thabak thoram sing gi manungda district asigi location tara humdoida collection amasung segregation center sing sakre Kathiko Karong Waste Management Site Material Recovery Facility Linkhat Kre JCB Art Mover Labor amasung Plastic Bottle Bank sing mafam kayada khinkre haidi Solid Waste Management ki gari sing lamthabagi thoram aduda J Kumar Shah MLA Nifuta Karong SG Assembly Constituency Darun Kumar SIAS Deputy Commissioner Senapati Aadhaar Mahiyo MCS Chief Executive Officer ADC Senapati ADC staff members singaloinana local community leaders sing saruk yakhi Thasigi tara humdoida Kangpopi District ki manung chenba Lashan khulgi akoibada Kuki khulasibu ngak seliba Kuki Jo Village volunteer singna ngak senba gi thabak chatharingai khulai paiba Naga group singni chingnaba singna akanba maongda nongmai kapsinduna attack chathabada Tamenglong District ki Lauthang khuldagi Kuki Jo Village volunteer Jaukhongam Hangsing chahi kuntraga mapan gi aroiba mathong mangam amadi funeral service ngarang Kangpopi District leiba Martyr Cemetery da imung manung amadi masing yamnaba Kuki volunteer sing Sarugyaaduna mass prayer galoinana pangthokre burial ceremony adu Committee on Tribal Unity Khotuna Joint Secretary Laminlun Singshitki luching makhada pangthokhi aduga tharamadagi invocation prayer Pastor Thangin Baifaina haudokhi tharamadada Kuki NP Manipur KIM amasung Sadar Hills Chip Association gi representative singna Sarugyaduna social media sing responsible oina sizinaduna Makhoi masal gi marakta Ekhoi masal gi marakta khaibong tana ba honariba asi honaroidabani haiba wafam sing thamlakhi bagaloinana miyamna pukning phathaduna santi amasung amata oibagi wakhalon sing purakna ba honamina shi haina fongdoknaki Laikidaba Jangkhongam Hangsing na community asigi damag lauramba thodang amasung kathokhiba thongna asibu ikai khumnaba utpa oina ngarang Deputy Chief Minister Nemcha Kipgen Saitu Ashi MLA Haukolet Kipgen amasung Saikoleshi MLA Kimnio Hangsing singna Laikidaba gi mafamda traditional soul sing kuptuna ikai khumnaba utki Funeral ceremony adu Kukijo Village volunteers sing na mafam aduda gun salute piraba matung minute ama tumina leptuna Laikidaba Singdugi mafamda ikai khumnaba utna lushinki Mamang tha May gi tara humdoida Kangpopi District ki Lailon Baifal khuldagi Kuki militant singna phaduna pukhiba Reverend ama pastor ama yauna Naga civilian taruk phaduna pukraba tha asigi tara da Kangpopi District ki mafam amada mihathina hatoktuna thamlamba thangdoga sida laikhiraba Naga civilian taruk ki mafamda ikai khumnaba amasung condolence pangthoktuna Moyon Naga Baptist Association MYNBA Association asigi makhada leiba church singda candlelight vigil paksana pangthokre Ngarang numidang pangthokiba candlelight vigil gi tharamasi Council of Baptist Churches in Northeast India CBCNEI gi liching makhada Baptist Church singna amatta oina pangthoknaba lawkhiba warep ki matung innani hairi MYNBA gi thomi singna Chandal da leiriba church singda candle thanduna laikhidraba sing ningsingduna prayer tawba amadi imung manunggi awabada sarugi ayaba sing Christian community ama oina solidarity utki Tharamadada Central amasung State Government singna thawdoga duga mari leinaba sing phaduna mihat adugi Justice PB naba taksin ki hairi CBCNEI na mihad asiga mari leinana chathariba prayer sing council asigi makhad asigi
Masa oina leiriba Assam Baptist Convention, Arunachal Baptist Church Council, Garo Baptist Convention, Karbi Anglong Baptist Convention, Manipur Baptist Convention, amasung Nagaland Baptist Church Council signa su pangthok namba khanghalki. Pangthokiba candlelight vigil adu thodogadu ki nungaitaba khak phongdokpa nate irang asena sokalaba community shingda hingsa lepnaba nungsi janana hingminanaba madi tungkoiba santi puraknaba thorom singni hairi. Manipur da ahan masana ama oiriba roll ball ge coaching ama lakliba June gi tang kun mathoi dagi kunipan fawba Manipur Roll Ball Association gi meeting bakhada Imphal East Roll Ball Association asindana akam pata leiba nilit ki holda pangthok lagani haina association asigi maikai dagi khanghalakli numit nipani chupna chathagada ba coaching asida mapandagi lakpa expert coach singna takpi tambigani Coaching asida chahi tara manga gi makhada leiba nupa macha amadi nupi macha singna saruk yaba yagani form 1000 ba yabagi aroiba numitna tha sigi tang kun fawba oigani masana sibu pamsaba amadi coaching asida saruk yaning basingna Imphal East District Roll Ball Association asigi co convener gi mobile number 9862707890 da pau phawi raktuna akupa marol sing khanghanba yagani haidi Lashilakpada Mariba Palma Nipizadi. Identity proof khaktamak sizinanabani Aadhaar lana sizinabagi matangda Center State Singdagi report kaukre. State Cabinet na Panchayat election na si chahi asige October amada pangthok na ba warit lawkre. June kun Manipur State na host oiduna Miss Universe State Pageant contestant kun na sarugyaduna pangthok lagani. Security Forces in Natura Chandpur District ta miyoi mari dagi lupa koti amarogi brown sugar pagat pangamkre. Amasung naga khunjatarug hakhiba mari leinaba dabi singi matangda UN sina Deputy Chief Minister Loshidi Koyauna naga MLA singa wari sanakre. Pungza sa pawag ISCOM News sa sandok siya bapaw, matanga sa daloy sari, miling tabi ni Bakway pong namakpo, amukahana ni siya dairing bam na kurumsari.